punsi haibasi tasengna yamna luba yamna complicated oiba mu oiba jatni aibu kaba kaba khangbiba mi singna aige hek thengnaba matamda nangdu lohongabra natraga kaidongai lohongdoino thabai ingang ju tawre lohongba yare sigi wase aingonda hangmandana haimandana karigumba kanda ise matha sabasu yawe maramdi aigi focus ina completely different ni haibadi career gi adugi adagi adomda dum khanbanina ado aigi yamna close oina aiga tinaba tha ahum mari gi mamangda lohongkida ngairiba aigi senior amanidi aingonda kariyena haigeda mana hangi aingonda nangi damakta hauji hauji kyoina khwaidagi phabasi nang karini ena khange aina khangdeda kariyena haigedamno tabu medical profession da leiraga aina migi matenga pangba ngambagi tanja am phangbase masisina aigi damakta di khwaidagi hena phabado sina oido mali ena khume mana hai no adu amta nate nangi khwaidagi phabase nang hujik luhongdri ko maduna maram oirakanda nangi independence nangi ningkha tambaduni nangne hek luhongkhiba numitta nangi ningkha tamba nangi independence pumnamak pura loira doni maduma nang kauganu aduga karigumbata nanga nangi nupiduga wa ma kari ma hainaba matamda nangna chungera nangla langera nangna adum landau leirabani nangna chummi kaina proof tawba ngamgadaba tanja mikup ama phau lakto leitrabani nang maduma kauganu nangi independence masi khwaidagi hena phaba khwaidagi hen maru oibani haibase nang kauganu sini tasengna aigi senior duna hairibo wadu tasengna chummira natraga aingonda ki han khangalira haibasine kigum karigum leiringai tanjadu ta amuka sumana khudam pandama mukhara pisalakanda hairibe xyz nupaje thani hungi mamangda luhongi da ngaireni ado magi independence ningga tamba mayamdo madu mangba na maram orakanda amuk divorce tawre kaidena example ani ahum amaga muk pisan birame ichil nausing nungai nungai na leibiyu ana ayek yaudaba khatang ni hetta sangsar ji yaramdre ado atei te angle mayam su leirama male aigi senior duna takpiru dugi matungina di thank you everyone.